October tang 13 khudingi pangthokpa Halloween asi Ireland gi Samhain hariba kumhai asidagi horakhiba taragasu ngasidi prithibigi mafam ayambada pamna pangthoknaba kumhai amakhak oire. Numit asida laikhidraba mi singi thawai mina taibang mi gi marakta tholaktuna tillai haiduna thajanai. Bhut pret tinmu laimu changdanabani haiduna mairendami mamai hakchinlaga yumgi akoibada decoration oina su thamnai. Masiga hairap manaba makhalgi kumhai sing khara hairagati Mexico ki Day of the Dead, Japan ki Daimonji, Germany ki Witches Night haina su khangnaba Walpurgis Night, Asia pumada pangthokpa Hungry Ghost Festival amadi ekhoi ki iramdam gi lamta thangja asina chingbani. Masina takliba asi taibangi wangmada leiba laitin gi sangsar amaga samnaning bahaiba asi jat bijat khaitana miyoi baki nungda chelai haiba wafam asini. Bhut khwaidagi thoi haina balam mem gi manungda England sisu challi. America gi missing tangkhai henbadi bhut lai haidana thajai. Bhut thokpa bhut tamnabagi wari si culture khuding makta lai. Technology chawkhalakpagi matung inna bhut tamnabagi wari si su matamga chananaba mongda update tawrai haibayai. Khudam oina hairabada video tape natraga miss call amagi khuthangda bhut na mibu mathang halakpadu utli. Thazaba thazadaba haibdudi tongana thamkhraga bhut ki wari isi taba matamda kiresuki na nungaiba amakhak phaholi. 1969 dagi horaga bhut haibasi leite aikhoina bhapna sagatchabani haiduna utnaba hotnariba TV show ama hairagadi Scooby Doo hairiba cartoon series asini. Halloween gi matam su oirabanina bhut tamnaba haibasi karino masi karina thohange habagi maramda nainaba theory khara khangminarasi. Ahanba theory bhut singsi asiba migi thawaini. Mi kharana sibu siradi loire masigi makha taba karishu leitre haina khanjaba taragasu lai amadi sarga norokta thajaba mi singnadi bhut sing asi sikraba matung asi leibak da lansen bangamdaduna leiba thawai amakhakni haiduna chetna thajanai. Theory sigi matung inna bhut si singamdana sikhiba mi gi thawai ni loisillamdaba thau amana maram oiduna taibang sida panduna leibani haina hai. Psychology gi meaning dagi yengba taragadi asibana bhut onduna lai haiba asi aikhoina siba ki ba haiba sina maram oiduna bhapna sagatchabani haina hai. Nongma natraga nongmadi aikhoi khudingmak soidana sigadorabani. Adubu siraba matungdasu atopa makhalgi punsi ama lei haiduna thajaningba aduna bhut si lei khalhanabagi maram amasu oi. Mathangi theory asigi matung inna mi amani hinglingegi matamda faukhiba akanba makhalgi emotion sing adu marakta mafam amada tape recording tawshinbagum mami taduna lehawi hairi. Matam haukraba matungda atopa mishak amana kariguma matang charuragadi lehoriba emotion sing adu taruk urakpa ngami haibasini. Masigi theory asi stone tape theory haina khangnai. Mami tahaugadoriba thodok-sing adu harau tayambaga mari leinaba natragana ka hena tamthiba nungaitaba thodok-sing oibayai. Haukraba thodok-singbu uhanduna tamnabagi makhal asibu residual haunting haina khangnai. Residual haunting dadi bhut adu tholaktuna hingliba mi aduga pau phongnaba ngamde haina hai. Stone tape theory asti 19th century da leiramba scholar singna bhut thokpagi thodok-sing adubu explain taunabagi damakta puthokhiba theory amakhakni. Masigi matang asida father of computer haidana mingthon phangkraba Charles Babbage ki ming panbayai. Mahakna hairammi ngasi faubada ngangthokhiba wahi khudingmak matam chuppagi oina nungsitta mami taduna lehawi. Masi oithoklibasi particle amana atopa particle amada thengaibadagi lenghanbadunani haiduna mot phongdoklami. Stone tape theory asi bhut tamnabani haiba thodok singbu thijin humjinba investigators singi marakta yamna popular oiba theory amakhakne. Theory asida thajaba mi singna hai limestone, quartz, magnetite na chingba yawba nung singda thodok sing adugi memory sing tungsinduna thamhauba yai. Masigi theory asi yamna scientific oiba manjaragasu chummi haibagi khudam changdam ama fauba leitre. Ahum suba theory asigi matung inna bhut sing asi mina bhapna pangsada sagatuna leibagumna uba taba amadi fauhanbani hairi. Hugi maramda nainaba toxicologist sing na haibagi matung inna karigumba carbon monoxide amadi yumda sizinaba tilhat hidak sing da expose tawruba taragadi hallucinations thokpa yai. Bhut tamnai haiduna pau pirakhiba mi singi mayumda chattuna thizilubada hehek thengnarikhiba asi carbon monoxide leak oiramba asini. Queen Victoria na palingegi matamda sigumba makhalgi thaumai sing asi yamna thanarami. Ka singdusu ifun funjinba oibana oxygen watpa condition da mai chakpadagi carbon monoxide yamna thado ami. Carbon monoxide poisoning thokpa taragadi kok ngauba leitaba pot singbu leibagumna fauhanba amadi siba fauba yai. Tumlingegi matamda bhut pret ki akiba sakfam ui haiduna mi kaya amana su hai.
ꯃꯁꯤ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯤꯁꯤꯁ ꯍꯥꯏꯕ ꯍꯛꯆꯥꯡꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯋꯥꯈꯜꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨꯅꯅꯤ꯫ ꯍꯛꯆꯥꯡꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯀꯤꯕ ꯇꯥꯔꯒꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄꯗꯤ ꯉꯝꯍꯟꯗꯦ꯫ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯍꯟꯗꯨꯅ ꯚꯨꯠ ꯂꯩ ꯍꯥꯏꯗꯨꯅ ꯐꯥꯎꯍꯟꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯟꯐ꯭ꯔꯥꯁꯥꯎꯟꯗ ꯑꯁꯤꯅꯅꯤ꯫ 20 ꯍꯔꯠꯖ ꯃꯈꯥꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯊꯥꯗꯣꯛꯄ ꯃꯈꯣꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯕꯣꯜꯕꯨ ꯈꯞꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯅ ꯃꯥꯡꯗ ꯂꯩꯕ ꯄꯣꯠꯁꯤꯡꯁꯤ ꯐꯩꯗꯦꯛ ꯆꯤꯡꯊꯦꯛꯄ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯚꯨꯠ ꯇꯝꯅꯕ ꯃꯥꯜꯍꯟꯕ ꯌꯥꯏ꯫ 20 ꯍꯔꯠꯖ ꯃꯌꯥꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯍꯟꯗꯕ, ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯤꯍꯟꯕ, ꯁꯛꯎꯗꯕ ꯀꯅꯥꯅꯣ ꯑꯃ ꯏꯅꯥꯛꯇ ꯂꯩꯕꯒꯨꯝꯅ ꯐꯥꯎꯍꯟꯕꯅ ꯃꯁꯤꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯁꯤꯕꯨ ꯐꯤꯌꯔ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯍꯥꯏꯅꯁꯨ ꯀꯧꯅꯩ꯫ ꯁꯨꯛꯂꯩ ꯂꯩꯇꯕ ꯁꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯁꯛ ꯎꯍꯜꯂꯤꯕ ꯑꯁꯤ ꯄꯦꯔꯩꯗꯣꯂꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯅꯁꯨ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯄꯦꯔꯩꯗꯣꯂꯤꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯃꯁꯛ ꯃꯑꯣꯡ ꯃꯥꯟꯅ ꯎꯍꯜꯂꯤꯕ ꯑꯁꯤꯕꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯁꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯁꯛꯄꯨ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯏꯚꯣꯜꯕ ꯇꯧꯔꯛꯈꯤ꯫ ꯎꯔꯤꯕ ꯁꯛꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯈꯛꯅ ꯃꯐꯝꯁꯤ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯊꯥꯖꯗꯨꯅ ꯂꯩꯔꯕ ꯃꯤ ꯑꯃꯈꯛꯇꯗꯤ ꯇꯝꯅꯔꯕꯣꯏ ꯄꯨꯡꯃꯥꯟꯗ ꯃꯥꯟꯕꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯚꯨꯠ ꯑꯣꯏꯅ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯎꯅꯤꯡꯃꯟꯕꯗꯒꯤ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯎꯖꯕꯅꯤ꯫ ꯃꯁꯤꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯍꯟꯊꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯣꯠ ꯄꯤꯅꯩ꯫ ꯚꯨꯠ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯌꯨꯅꯤꯚꯔꯁꯦꯜ ꯗꯦꯐꯤꯅꯤꯁꯟ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯇꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯚꯨꯠ ꯑꯁꯤ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯑꯣꯡ ꯑꯣꯏꯕ ꯌꯥꯏ, ꯄꯣꯠ ꯑꯃ ꯃꯊꯟꯇ ꯂꯦꯡꯖꯔꯛꯄ, ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯃꯈꯣꯜ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯃꯒꯤ ꯖꯒꯥ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯪꯏꯪ ꯏꯪꯖꯟꯕ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯍꯦꯛ ꯂꯤꯅꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯗꯨꯅ ꯑꯥꯔꯊ ꯂꯥꯟꯅꯍꯟꯕ ꯑꯣꯏꯒꯅꯤ꯫ ꯚꯥꯞꯅ ꯁꯥꯒꯠꯄ ꯍꯩꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯨꯠꯀꯤ ꯀꯦꯇꯦꯒꯣꯔꯤ ꯃꯈꯜ ꯃꯈꯜꯒꯁꯨ ꯈꯥꯏꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ, ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯒꯟꯕ ꯄꯣꯜꯇꯔꯒꯥꯏꯁ, ꯃꯣꯡꯐꯝꯗ ꯆꯥꯛꯇꯥꯕ ꯘꯣꯜ, ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯤ ꯃꯑꯣꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯑꯦꯛꯇꯣꯄ꯭ꯂꯥꯖꯝ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯇꯣꯃꯤꯁꯠ꯫ ꯀꯜꯆꯔ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯚꯨꯠ ꯀꯌా ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯗ꯭ꯔꯦꯒꯟꯒꯤ ꯁ꯭ꯄꯤꯁꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯇꯨꯅ ꯃꯃꯤꯡ ꯃꯈꯜ ꯃꯈꯜ ꯊꯣꯟꯕꯒ ꯑꯝꯍꯥꯅꯤ꯫ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯗꯤ ꯚꯨꯠꯁꯤꯡꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯝꯅꯕ ꯂꯥꯛꯄꯗ ꯃꯐꯤ ꯍꯦꯛ ꯁꯦꯠꯂꯒ ꯂꯥꯛꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯕꯖꯥꯠꯅꯣ? ꯍꯥꯏꯕꯗꯤ ꯐꯤꯔꯣꯜꯗꯨꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯗꯤ ꯅꯠꯇꯦ, ꯃꯄꯨꯗꯨꯅ ꯚꯨꯠ ꯑꯣꯜꯂꯗꯤ ꯃꯈꯣꯏꯁꯨ ꯚꯨꯠ ꯑꯣꯟꯕꯖꯥꯠꯂꯥ? ꯚꯨꯠꯀꯤ ꯇ꯭ꯔꯦꯟ, ꯚꯨꯠꯀꯤ ꯖꯍꯥꯖꯅ ꯀꯝꯗꯧꯕ? ꯋꯥꯈꯜ ꯈꯔꯕꯨ ꯈꯟꯊꯔꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯨꯠ ꯊꯣꯛꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯊꯥꯖꯁꯟꯕꯒꯤ ꯃꯍꯨꯠ ꯁꯥꯏꯟꯁ ꯑꯃꯗꯤ ꯂꯣꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅ ꯑꯣꯏꯔꯝꯕ ꯌꯥꯒꯦ ꯊꯤꯗꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯁꯤ꯫